ꯑꯩ ꯉꯁꯤꯁꯨ ꯅꯥꯝ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23 ꯑꯌꯨꯛꯁꯤꯒ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯀꯁꯥꯔ ꯕꯣꯜꯖꯨꯔ ꯍꯥꯏꯕ ꯈꯨꯟꯗꯨꯗ ꯑꯩ ꯁ꯭ꯔꯥꯝꯗ ꯑꯃ ꯅꯥꯝ ꯁꯣꯟꯕ ꯆꯠꯆꯔꯨꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯥꯝ ꯁꯣꯟꯕ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯣ ꯆꯠꯇ꯭ꯔꯤꯉꯩꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯁꯛ ꯎꯅꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯌꯨꯛꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯕꯛ ꯏꯪꯈꯥꯡ ꯀꯥꯟꯅꯔꯝꯈꯤꯅꯤꯀꯣ ꯅꯥꯝ ꯁꯣꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯉꯟꯒꯜꯂꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯦꯜꯂꯕꯁꯨ ꯇꯦꯟꯅ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯇꯅ ꯇꯥꯏꯕꯪꯁꯤꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯣꯛꯅ ꯄꯣꯛꯂꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯀꯥꯎꯗꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁ꯭ꯔꯥꯙ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯆꯪꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯊꯛꯅꯔꯕꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯥꯝ ꯁꯣꯟꯕ ꯑꯣꯏꯒꯦꯔꯥ ꯁꯣꯟꯗꯕ ꯑꯣꯏꯒꯦꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯇꯔꯨ ꯇꯅꯥꯟꯅꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯣꯠꯅꯖꯕ ꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯥꯏꯕꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯖꯩ ꯑꯗꯨꯅ ꯄꯨꯡ 3 ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯀꯣ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟ ꯂꯩꯕꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯍꯣꯠꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯏꯁꯩ ꯁꯛꯇꯤꯒꯤ ꯃꯃꯥꯡꯁꯤꯒ ꯉꯥꯛꯇꯪ ꯃꯇꯦꯡ ꯑꯃꯇꯪ ꯃꯤꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯍꯥꯏꯅ ꯄꯨꯖꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯥ ꯂꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯥꯁꯦ ꯊꯛꯄꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯨꯝ ꯆꯠꯇ꯭ꯔꯣ ꯃꯥꯜꯂꯦ ꯆꯠꯇꯣꯔꯦ ꯑꯩꯅ ꯅꯍꯥꯟ ꯉꯔꯥꯡꯅꯦ 30 ꯃꯣꯅꯣ ꯊꯤꯔꯝꯃꯤ ꯃꯣꯅꯣ ꯑꯃꯨꯛ ꯂꯥꯛꯏꯗꯅ ꯑꯗ ꯍꯥꯞꯄꯧ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯌꯥꯝꯅ ꯑꯩ ꯇꯟꯁꯦ ꯄꯥꯛꯏ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯄꯥꯛꯑꯒ ꯆꯥꯒꯅ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯑꯁꯤ ꯇꯟꯁꯦ 3ꯈꯛ ꯆꯥꯔꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯅꯥꯝ ꯁꯣꯟꯕ ꯆꯠꯆꯔꯤꯁꯦ ꯌꯦꯡꯉꯨꯕꯣ ꯑꯩꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯅꯤ ꯑꯩꯒꯤ ꯑꯇꯥ ꯇꯟꯁꯦ ꯁꯤ ꯆꯥꯔꯒꯅꯤ ꯑꯩꯅ ꯆꯠꯆꯔꯤꯁꯦ ꯑꯁꯤꯒꯅ ꯑꯩꯒꯤ ꯆꯥ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯁꯤꯗꯤ ꯎꯔꯔꯣꯏ ꯇꯦꯡꯀꯣꯠ ꯃꯅꯨꯡ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛ ꯀꯟꯅ ꯑꯌꯨꯛꯀꯤ ꯀꯟꯅ ꯊꯧꯒꯜ ꯇꯧꯔꯝꯈꯤꯅꯤ ꯑꯩꯇꯕꯨ ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯇꯅ ꯊꯥꯞꯄꯦꯕꯀꯣ ꯀꯁꯥꯔ ꯒ꯭ꯋꯥꯜꯖꯨꯔꯒꯥꯏꯁꯦ ꯁꯤꯜꯆꯔ ꯂꯥꯜꯂꯒ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯒꯟꯕꯗꯀꯣ ꯑꯆꯣꯏꯕ ꯌꯥꯎꯗꯕ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯈꯤꯇꯪ ꯍꯥꯞꯄꯤꯈꯣꯗꯅ ꯑꯉꯥꯡꯗꯣ ꯆꯠꯂꯝꯃꯅꯤꯅꯦ ꯊꯣꯛꯈ꯭ꯔꯕꯣ
잠깐만. 빨라. 무게만 빨라도. 무게만 빨리. 빨리 안 가야 tiêu 짠 합이고. tiêu tiêu 짠 합이고. 응? 이모장은 저는 뭐 이모장 저들이 이모장 이모장 Ông mà tôi đã tôi plate rồi mình. 그냥 뭐 Hi Salam Khan. Good morning. Ngày khỏe rồi. 잘 앉아 그래. 어차피 노래야. Mama nggak tengah aku haus ya terus.
아유기 더블 보내드리고. Jadi sistem dari terapi lo ya. 너 짜와 턱바 당할 cái này mà em nông nó bị nu ai 술 고령부터 봐 더보다 더 프랑프랑게 짜와 턱바 좀 양과의 사는 중이더라 좀 애비 못들로 좀 잠깐만 Jangan. Anu sih bis ketika ada sih. Mana mawang yang jalan ni. Jadi dah tahu pun dah rasa dah. Jumpa sana. Mah hadiah aslinya ini apa 까 근데 Jadi dah lagi jalan di pasir dah. 이거 좀 Dia tak betul ni. 비비지 내가 뭐 비비래 먹어도. Hei, mau katakan dia ada kayak mana kan? Katakan ni mereka nama ni diri kan ay. Katakan dia minum ni baca. Oh, ibu mau tu dia sana. Ojiknya. Yes, mau. 또 이거 Mereka betul. Nó sudah itu pak. Aku cina ni gulu ada. Pernah tuh dia jadi barang kalau tak cara apa ni. Nampak tu, begitu aku cina ni gulu, aku cina ni gulu aku begitu. Jangan ada. Udah yang lain. Nggak dia nggak. 만약 둘이 끝이면은 누구를 하는 Nggak juga. Nampak nak. Udah kayak Ay betul kan isa kami ni. Nampak. 연장 해줘. 연장 Betul masih takut. 또 끝나고 진짜 보다 더 끝났어요. Iya. 군수가 Ay pun cuma ni gua. Senang aja. Apa nih? Ya. Yang tinggal di bawah ni. Ikan. 이게 비자 오래 그다음에 저는 저를 잘 뽑으지 Mungkin dulu tak. 그래서 농구더라고 무농기 Macam mana tu? Mesti dah ada. Ada uang kau mà nó suy kau tu. Aku malu kau dengan. Kau ni. 이런 Iya tu kau. Kau. Mesti bapak. Kalau kau tinggal di kampung dari kalau kau tinggal mantau, orang kaya jadi nak ini kamu dah ada. Saya silang nak ni. Bapak ni kau tak tahu. Bapak tu ikut betul kau. 자 그럼 바바가 저기 모르나 나무래 바바는 모르나 Dulu ikut betul. Karena udah malah itu mana. Orang sejak punya dari sana. 운동장은 그럼 그냥 들어 원탁한 좋은 데가 보이자 생각 너네 아무나 가야 누구냐 가자 Aku yang. Oke. 응 Betul. 하우스야 Betul ni hawa. Dia dah lah. Tahu dia. Ketemu nabi dah ni kita begitu. Tapi tak. Belum pun. 쫄쫄한 오늘 이거 다 해봐 다리에 내가 살 살리면 되게 저저거 된다 되네. Aku boleh. 네, 되게 맞아 안 몰라요. 배송 주시지 이제 오늘 말해 또 이제 Dengan aku itu. Ay, itu biasa. 배송 주시 그래서 오늘은 또 Sama. 까용 작했던 자식 아들이 있어요. Nah, kayak sih. 그치 이제 찍더라. Ah. 이제 오늘 가자 뭐니
Thích tôi sẽ phải có bố phê gì quá 아, 이게 반쪽이야. 가자. 맛을 좋아해. mayam phajom setpa mayam do uhonjage phajom kamaina setkani do mayam haita nai mayam do uhonjage khoi nipana phajom se oita namai jeb kani ko lukun siba ta smai thanga piro phajom siba tumda kana gumna lukun se smai mana jepi ado phatte tawrade mana je pai se bole tin toilet changbada jemei ado phajom ni smai to piraga mayam asigi 비즈니스에 이사기 콩 쿰밋 잡아 탐비로고 콩 쿰밋 스마이 탐비라가 시파이라가 이게 되게 스마이는 오이론들의 선비로 지나온 mayam 이게 시파이라가 스마이가 선비로 시가 그따라가디 배좀 제난 도로 시니 지나온 mayam 거 이디 시 비즈니스 시가 얘는 시 비즈니스에 빠르가 손다 전 비로 지나면 그게 아니 시빠르가 수만에 그때 하래 지금 비로 시핀질 라야드나 지나면 거 시신신 라야 데디 만인데 망lum다 한 온철로 수만에 거 시영 비로 지나면 배정지영 비로 네 수만 툭보 수만 툭비로 거의 비둑 툭보도 많아 툭비로 이거리 시 온천비로 수마이나 시 파좀마 시 수마이 레이레드나 시레레가 수마이나 쩌만한 비로 엄청 시노매암고 수마이나 쩌만한 비로 시노매암 오 선이다 싱아 아르가디 오가 지트라 까돔다 랭비가 되노에 짜가디 대바 팡비라보 짜가로이 팡자래 aduna tagatari good morning Chitra Sujitra asini ayom shepa ko sumana tawraga sipai biro ko sitamam pairaga sitin machin se ukhapiraga somda sumakne to biro sinomayam che si pijin che sumai leirani 그리고 수많은 천비로 제 시발레 이랬고 누구디 실아가 시기 비진세 수많은 뱃 진짜비로 그랑 놈다 많이 놈다 수jet 놈다 수카 진짜비로 시니 아 누구디 시기 비진세 빨비로고 지나면 오자 파잖아 상라무 오자 구름들이 이제 땡큐 like to you 아래가 셰파 좀 세 수많이 빨비로 지나면 쿡나고 수많이 특급비로 수많이 세 지나면 있고 수많이나 구비가 구돈비가 굿마 사홈저 빠르가 수많이 특전비로 실로레네 지나면 그나오는 수많이 떨어가 수 문자지 상에는 뭐 광다 그렇고 있으면 자오리봐 또 뭐 하이트나 강제된 또 보니 시 피좀 시기 아빠부세 지금도 수많이 부선비로 시 수많이 레이러니 수많이 레이러가 시수 수많이 부서비로 수많이나 시시 레이러드나 시시나면 시쟁비로 부잖아 시 군자 아니고 시 빠르가 태진씨가 수많이 남천비 만나래 지금 만도 시 제게 jet기 나머지 진짜 하시 필요 제 꼬메 그리고 뭐 꼬메 따라 주시 빠진 거 필요 좀 찔러니 가좀 꼬메 따라가디 시 빠르가 시 진주 손주 선비로 jadi 시 진주 손주 선비로 지놈이야 누구이디 군자세 군나 수만 만나는 비로 아두부 남 손바 이세이 석바 수라धा कर्म चपतदी पलागी अखोगी फैजोमजी गुंजा थादब जाते को गुंजा थांगला चटपा लुंग खोंगों बना गुंजा थाद सुकाइदे नहा ओइबा कोना एसे फिनि पाइबिरगा
ꯁꯨꯃꯥꯏꯅ ꯄꯨꯈꯠꯄꯤꯔꯣ ꯑꯁꯤ ꯀꯧꯔꯤꯗꯅ ꯆꯣꯠꯍꯟꯒꯦ ꯍꯥꯏꯁꯨ ꯁꯤ ꯐꯤꯁꯥ ꯊꯥꯗꯕꯤꯔꯣ ꯁꯦ ꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯥꯛꯄ 이치노 ꯃꯌꯥꯝ ꯑꯁꯤꯅꯤ ꯐꯩꯖꯣꯝ ꯁꯦꯠꯄꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯀꯔꯝꯕ ꯆꯠꯄꯗ ꯅꯍꯥꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯑꯍꯟ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯈꯪꯗꯕ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯍꯩꯇꯅ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯃꯁꯟꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯔꯦꯗꯅ ꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯅꯤꯡ ꯆꯦꯟꯅ ꯂꯩꯔꯦ ꯁꯤꯅ ꯃꯅꯤꯡꯁꯤꯒ ꯂꯩꯔꯦ ꯁꯤ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ ꯁꯦ ꯆꯠꯄ ꯈꯣꯠꯄ ꯑꯗꯩ ꯀꯩꯒꯨꯝꯕ ꯈꯣꯡꯗꯣ ꯀꯩꯒꯨꯝꯕ ꯄꯟꯇꯥꯏ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯤꯔꯣ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯗ ꯄꯟꯗ꯭ꯔꯒꯗꯤ ꯆꯠꯄꯗ ꯅꯨꯡꯉꯥꯏꯔꯅꯤ ꯀꯣ ꯐꯩꯖꯣꯝꯁꯤꯒ ꯃꯑꯣꯡ ꯂꯩ ꯑꯁꯤꯒ ꯆꯣꯜꯍꯟꯒꯦ ꯁꯤꯒ ꯂꯩꯔꯦ ꯀꯧꯍꯟꯒꯦ ꯁꯤꯒ ꯂꯩꯔꯦ ꯆꯣꯜꯍꯟꯒꯦ ꯁꯤꯒ ꯂꯩꯔꯦ ꯑꯁꯤꯅꯤꯀꯣ 이치노 ꯃꯌꯥꯝ ꯑꯗꯨ ꯑꯍꯟꯅ ꯁꯦꯠꯄꯅ ꯁꯨꯃꯥꯏꯅ ꯐꯤꯖꯤꯟꯁꯦ ꯄꯨꯔꯒ 시가 넘바 누가 배용 잘못되면 아코이나 구미치 좋다 거 수마나 구미 좋바 수마나 레게도 지나면 시 구미 좋은바 손으로 시 구미 좋바 상크리돈 잡다 쿠봄 우버자데 쿠봄데 까바자데 누나 코이나 수마나 레바 구미 티시 거래 시가 배좀 멋진지 수마나 레게도 봐 잡바 못한다 sini ichino mya ayuk nina mi wali kana no sanita singa oja ai thabak thoklage bye okay chitrana thank you cha thabo kitang len na ko 7:40 duga thoni ja film porang Sita di cha thabo lairik pari bro natagana kay dawrino dugidi khogi monja purse sinlipa kayanda keba thakluge ko aishu bye okay thank you कोई मंजा फ्रिसना नाम चो मकोइदी फजबुदी हापना फजै फुलसिना करिना दने सिनामया मसि नाम चो बदनते अहलमन सु दुंगारे खोगी मंजा फ्रि फुल लिपसे पंजाबी सोकन दियबको पंजाबी सोकन दे पंजाबी फुरी लास्टिंग ओय मरमदी खोगी हुमांग सौबसे को हुमांग सिना फि चाथतपा मरे कोई सग्राक हुमांग सौबा असे खोगी पंजाबी फुरी सोकली लेंबान लेंजुम अदुना पंजाबी फुरी फुरीसे सुवान लिपिरो सिना म्या सिरि खंगमिदा एने सुम म्या नोंगे हारिमी सुवाय पा सुवाय चिंथा बिरो साइ फैजोम दुसु को गुंजामा पासिगा सुवाय थादा बिरो बा जब चा ताग्रनि सिना सिनि Adoni sinau mya hang haktang aina ngan maduga sinau mya ga wari mateng suna jage sum aina kajika khangdabado share tawjage haidana aina miyam da miyang tahanjabani ko aduna khoina ayuki jawan jagera adugati chak chawgera ninjin chak jagera khoina jam tam chak jaba khangde cha thap khangde khoina sora katpa bhagwan da ko kana gumna akhogi kaya tare mete halaman jinau myam hade mama ki apamba mama ki khangjaba loina leiri putani ko adobo aigi mo pamba si kana gumba mase haragadi halaman su sum waro biro ene khanjai kana gumana chak se lawraga hinjang ga lepakta katli ko
ꯑꯗꯩꯗꯤ ꯏꯁꯤꯡ ꯊꯥꯗꯩ ꯆꯨꯝꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ पैसा पाए पैसा ꯑꯩꯒꯤꯗꯣ ꯑꯩꯅ ꯀꯩꯅꯣꯗꯣ ꯀꯥꯞꯄꯣꯗꯕ ꯑꯩ ꯁꯤꯒ ꯌꯥꯎꯗ꯭ꯔꯦꯕ ꯅꯍꯥꯟ ꯀꯩꯅꯣ ꯀꯥꯞꯈꯤꯕꯗꯒꯤ ꯑꯩ ꯌꯥꯝ ꯌꯥꯎꯗꯦ ꯅꯍꯥꯟꯁꯨ ꯄꯣꯠ ꯂꯣꯛꯄꯩ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯆꯥꯊꯕ ꯁꯤꯂꯨ ꯁꯂꯨꯅꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯅꯗ꯭ꯔꯦꯅꯦ ꯑꯍꯜ ꯂꯃꯟ ꯊꯥꯏꯅꯗꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨꯒꯩꯗꯤ ꯆꯥꯂꯨꯛꯁꯦ ꯄꯨꯈꯝꯁꯦ ꯂꯩꯔꯦ ꯏꯁꯤꯡꯅꯒ ꯁꯨꯃꯥꯏꯅ ꯈꯤꯛꯇꯣꯛꯇꯅ ꯆꯥꯏꯕꯅꯦꯕ ꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯈꯪꯅꯤꯡꯅ ꯍꯪꯕꯅꯤꯀꯣ ꯇꯧꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯪꯗꯦ ꯌꯥ ꯈꯪꯗꯦ ꯆꯥꯛ ꯆꯥꯝꯗꯥꯏꯗ ꯏꯁꯤꯡꯁꯦ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯆꯥꯛ ꯄꯨꯈꯝꯗꯨꯒꯤ ꯔꯥꯎꯟꯗꯣ ꯆꯥꯏꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯀꯣꯠꯂꯒ ꯁꯨꯃꯥꯏꯅꯒ ꯍꯩꯕꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯆꯥꯛ ꯏꯟꯖꯥꯡ ꯇꯣꯠꯂꯒ ꯍꯥꯞꯄ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕꯅ ꯆꯥꯛꯇꯣ ꯊꯝꯃꯒ ꯍꯤꯟꯖꯥꯡ ꯈꯔ ꯂꯧꯔꯒ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯣꯏꯔꯨꯝꯃꯒ ꯇꯧꯔꯤꯕ ꯃꯁꯤ ꯀꯅꯥꯗ ꯀꯠꯂꯤꯅꯣ ꯁꯤꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅꯀꯣ ꯃꯁꯤ ꯑꯝꯇꯪ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯅꯤ ꯀꯔꯤꯝ ꯈꯪꯖꯗꯦ ꯑꯗꯨ ꯀꯠꯂꯤꯕ ꯄꯣꯠ ꯑꯁꯦ ꯏꯁꯣꯔ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯁꯦ ꯏꯁꯣꯔ ꯃꯈꯜ ꯌꯥꯝꯃꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯕ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕ ꯂꯦꯡꯕ ꯏꯕꯨꯙꯧ ꯅꯤꯡꯕ ꯀꯣ ꯏꯃꯣꯏꯅꯨ ꯅꯤꯡꯕ ꯀ꯭ꯔꯤꯁꯅ ꯅꯤꯡꯕ ꯔꯥꯙꯥ ꯅꯤꯡꯕ ꯑꯗꯩꯗꯤ ꯃꯍꯥꯗꯦꯕ ꯅꯤꯡꯕ ꯗꯨꯔꯒꯥ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯃꯥ ꯃꯥꯅ ꯈꯟꯖꯕ ꯏꯁꯣꯔ ꯅꯤꯡꯅꯩꯌꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯀꯠꯂꯤꯁꯦ ꯀꯅꯥꯗ ꯀꯠꯂꯤꯅꯣ ꯑꯩꯅ ꯃꯁꯤ ꯑꯝꯇꯪ ꯈꯪꯅꯤꯡꯉꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯈꯪꯗꯅ ꯍꯪꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯐꯥꯎꯗꯤ ꯀꯠꯆꯗ꯭ꯔꯤ ꯍꯥꯏꯗꯤ ꯏꯁꯤꯡꯗꯤ ꯆꯥꯏꯊꯣꯛꯑꯒꯁꯨ ꯆꯥꯛ ꯍꯤꯟꯖꯥꯡꯅ ꯂꯩꯕ ꯉꯁꯤꯒꯤ ꯑꯦꯅꯤ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯄꯥꯏꯔꯒ ꯂꯩꯄꯥꯛꯇ ꯊꯝꯃꯒ ꯈꯣꯏꯔꯝꯃꯒ ꯀꯅꯥꯝ ꯆꯥꯔꯤꯑꯕꯀꯣ ꯏꯟꯖꯥꯡ ꯃꯄꯣꯟ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕꯅ ꯁꯣꯟꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯕꯨ ꯀꯅꯥꯗ ꯀꯠꯂꯤꯅꯣ ꯃꯁꯤꯃꯇꯪ ꯑꯩꯅ ꯈꯪꯅꯤꯡꯉꯤ ꯁꯤꯅ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ LB ꯊꯥꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯐꯪꯕꯒ ꯑꯣꯖꯥ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯆꯤꯡꯉꯛꯀꯔꯣ ꯑꯣ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯏꯅꯝꯃ KMC ꯂꯣꯏꯔꯦ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯤꯡꯍꯥ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯩ ꯏꯁꯩ ꯆꯠꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛꯇꯪ LB ꯊꯥꯕꯅꯤꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯁꯨꯝ ꯍꯪꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩꯁꯨ ꯈꯪꯗꯗꯅ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯑꯗꯨꯒ ꯀꯠꯂꯤꯕꯗꯨꯗꯤ ꯃꯥ ꯏꯁꯣꯔ ꯑꯃꯗ ꯁꯣꯏꯗꯅ ꯀꯠꯂꯝꯒꯗꯕꯅꯤ ꯀꯔꯝꯕ ꯏꯁꯣꯔꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤ ꯑꯣꯖꯥ ꯉꯁꯤ ꯀꯥꯏꯗ ꯏꯁꯩ ꯂꯩꯒꯦ ꯑꯣꯖꯥ ꯔꯣꯛ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣꯗ ꯂꯩ ꯀꯁꯥꯔ ꯒ꯭ꯋꯥꯜꯖꯨꯗ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯀ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪꯗꯅꯤꯗ ꯑꯩꯅ ꯊꯥꯖꯩꯁꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯏꯁꯩ ꯆꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯒꯦꯅ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯐꯪꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ ꯑꯩꯅ ꯍꯪꯖꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯅꯤꯅ ꯀꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯒꯤ ꯅꯥꯝ ꯀꯥꯎꯗꯕ ꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯖꯕꯅꯤ ꯑꯣ ꯃꯇꯝ ꯋꯥꯠꯂꯤꯕꯣ ꯆꯠꯊꯣꯛꯕ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤꯌꯦ ꯅꯣꯡꯁꯦ ꯄꯤꯇꯤ ꯄꯤꯇꯤ ꯈꯤꯛꯄ ꯑꯗꯨꯕꯨ ꯑꯩ ꯇꯟꯖꯥ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯕꯅꯦ ꯍꯧꯖꯤꯛꯇꯤ 7:30 ꯇꯥꯔꯦ ꯑꯗꯣ 7:40 ꯑꯗꯨꯋꯥꯏ ꯊꯣꯛꯀꯦ ꯍꯥꯏꯗꯤ ꯅꯣꯡꯁꯨ ꯄꯤꯇꯤ ꯄꯤꯇꯤ ꯈꯤꯛꯄꯗꯨꯒ ꯑꯩꯅ ꯁꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯑꯗꯨ ꯅꯤꯡꯉꯨꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯃꯤ ꯃꯤꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯃꯥ ꯃꯥꯒꯤ
ꯄꯥꯝꯖꯔꯨꯕ ꯏꯁꯣꯔ ꯑꯗꯨꯇꯕꯨ ꯀꯥꯎꯕꯤꯅꯨ ꯁꯤꯃꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯏꯁꯣꯔ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯄꯥꯝꯕꯩ ꯀꯔꯤꯝ ꯅꯠꯇꯦ ꯁꯤꯃ ꯊꯥꯖꯕꯤꯌꯨꯀꯣ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯁꯦ ꯏꯁꯣꯔ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯤꯀꯤꯇꯥ ꯏꯁꯩ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯇꯥꯃꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯉꯁꯤ ꯑꯩꯒꯤ ꯏꯁꯩ ꯑꯁꯤ ꯀꯁꯥꯔ ꯒ꯭ꯋꯥꯜꯖꯨꯔ ꯍꯥꯏꯗꯨꯒꯅꯤꯀꯣ ꯀꯔꯃ ꯑꯃ ꯊꯥꯒꯠꯆꯔꯤ ꯅꯤꯀꯤꯇꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯤꯡꯀꯨ ꯑꯃ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯔꯣꯝꯗ ꯀ ꯆꯠꯀꯗꯕ꯭ꯔꯣ ꯅꯣꯏ ꯑꯣꯖꯥ ꯍꯣꯏꯗ ꯍꯥꯏꯗꯤ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯅꯣꯏ ꯑꯣꯖꯥ ꯍꯣꯏꯗ ꯆꯠꯂꯤ ꯑꯣꯖꯥ ꯍꯣꯏꯗꯁꯨ ꯆꯠꯂꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯁꯩ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯁꯔꯃ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯪꯗꯅꯤ ꯊꯣꯛꯀꯗꯕꯗꯣ ꯅꯣꯡꯁꯤ ꯄꯤꯇꯤ ꯄꯤꯇꯤ ꯈꯤꯛꯄꯗꯨꯒꯀꯣ ꯄꯤꯔꯨꯛ ꯄꯨꯂꯤ ꯇꯥꯕꯗꯨꯒ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯒꯥꯏꯅ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯣꯡꯁꯦ ꯋꯦꯗꯔꯁꯦ ꯀꯝꯗꯧꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯃꯆꯥꯅꯤꯅ ꯔꯦꯟꯀꯣꯠꯄꯨꯗꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯔꯅꯕꯤꯔ ꯏꯁꯩ ꯁꯛꯄ ꯀꯁꯥꯔ ꯃꯥꯁ ꯄꯔꯥꯒꯤ ꯃꯥꯒ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯗꯤꯁꯇꯥꯔꯕꯇꯤ ꯇꯧꯔꯦ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯖꯤꯟꯗꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯏ ꯑꯣꯖꯥꯒꯤ ꯑꯣꯖꯥꯗꯣ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ 2000 ꯀꯌꯥꯗꯅꯣ 2021ꯒꯤ ꯃꯥꯔꯁꯇ ꯂꯩꯈꯤꯗꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯆꯥꯗꯣ ꯍꯣꯏ ꯑꯩꯒꯤꯗꯤ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯕꯆꯥꯗꯣ ꯑꯩꯒꯤꯗꯤ ꯑꯣꯖꯥꯅꯤꯀꯣ ꯑꯩꯕꯨ ꯉꯁꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯀꯁꯥꯔ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪ ꯍꯟꯍꯟꯕꯤꯔꯝꯕ ꯑꯩꯕꯨ ꯃꯤꯌꯥꯝꯗ ꯊꯧꯒꯜ ꯐꯪꯍꯟꯕꯤꯔꯝꯕꯁꯦ ꯑꯩꯒꯤ ꯑꯣꯖꯥꯅꯅꯤꯀꯣ ꯁꯤꯡꯒꯔꯣꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗ꯭ꯔꯤꯕꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯁꯤꯡꯒꯔꯣꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯩꯇ ꯅꯠꯇꯦ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯨꯅꯤ ꯑꯩꯒꯤꯗꯤ ꯑꯣꯖꯥꯅꯤ ꯂꯩꯈꯤꯗ꯭ꯔꯦ 2021ꯒꯤ ꯃꯥꯔꯁꯇ ꯂꯩꯈꯤꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗꯣ ꯁꯤꯡꯒꯔꯣꯛ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯁꯤꯡꯍꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯩ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯔꯝꯗꯝꯁꯤꯒꯁꯨ ꯀꯣ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯏꯁꯥ ꯃꯐꯝ ꯃꯐꯝꯗ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯕꯤꯌꯨ ꯅꯥꯝ ꯑꯁꯤꯕꯨ ꯀꯣ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯁꯛ ꯈꯪꯕꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯏꯅꯥꯠꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯁꯤ ꯑꯣꯖꯥ ꯑꯩꯁꯨ ꯅꯣꯏ ꯑꯣꯖꯥ ꯑꯣꯏꯒꯤ ꯈꯨꯟꯒꯤꯅꯤ ꯑꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣꯅꯦ ꯅꯪ ꯔꯣꯀꯤꯔꯣ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ
ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ ꯅꯆꯥꯛꯀꯤ ꯇꯝꯅꯁꯤ ꯀꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯝꯃꯤꯀꯣ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕ ꯃꯕꯨꯡ ꯈꯣꯡꯕ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯍꯥꯏ ꯑꯗꯣ ꯑꯣꯖꯥꯒꯤ ꯊꯕꯛ ꯁꯨꯕ ꯏꯪꯈꯥꯡ ꯁꯨꯕ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯅꯠꯅꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯍꯥꯏꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯌꯥꯎꯑꯣꯟ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯃꯇꯝꯒꯤ ꯌꯥꯎꯑꯣꯟ ꯂꯥꯛꯄꯗꯨꯅ ꯅꯥꯝ ꯁꯣꯟꯕꯁꯨ ꯋꯥꯅꯗ꯭ꯔꯦ ꯃꯁꯥ ꯃꯁꯥ ꯒꯥꯔꯤ ꯄꯨꯔꯒ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯅꯥꯝ ꯇꯝꯃꯝꯃꯤ ꯏꯁꯩ ꯁꯛꯄ ꯇꯝꯕꯗ ꯍꯦꯛꯇ ꯏꯁꯩ ꯁꯛꯄꯒ ꯐꯪꯄꯣꯟꯇꯦ ꯆꯍꯤ 4 5 10 ꯄꯠꯂꯀꯥꯟꯗ ꯑꯣꯖꯥꯅ ꯌꯥꯔꯦ ꯅꯪ ꯍꯣꯏ ꯅꯪ ꯌꯥꯔꯅꯤ ꯈꯔ ꯈꯔ ꯁꯛꯄ ꯉꯝꯃꯅꯤ ꯁꯛꯆꯔꯨꯔꯣ ꯍꯥꯏ ꯀꯥꯟꯗꯨꯒ ꯁꯛꯑꯝꯕ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯋꯥꯔꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯤꯛꯇꯤ ꯆꯥꯗ꯭ꯔꯤꯀꯣ ꯑꯩꯒꯨꯝꯕꯅ ꯁꯣꯔꯥꯙ ꯀꯔꯃ ꯁꯛꯄ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯄ ꯇꯥꯡꯁꯜꯂꯛꯄꯅ ꯂꯩꯁꯜꯂꯛꯇꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯗꯤ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯇꯝꯕ ꯂꯥꯛꯄ ꯀꯅꯥ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯉꯩꯗ ꯃꯇꯝꯅ ꯋꯥꯠꯁꯜꯂꯛꯄꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯎꯄꯥꯏꯗ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯅ ꯁꯨꯝ ꯁꯣꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯅ ꯌꯥꯝꯅ ꯈꯦꯠꯅꯕ ꯊꯥꯏꯅꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅ ꯏꯁꯩ ꯇꯥꯛꯄꯤꯕ ꯇꯝꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯃꯔꯩ ꯃꯨꯟꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄ ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣꯗ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯂꯨꯏꯌꯦꯕ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯁꯣꯏꯕꯗ ꯏꯁꯥꯗ ꯑꯄꯔꯥꯙ ꯑꯣꯏꯕ ꯏꯁꯥꯗ ꯂꯥꯏꯊꯨꯡ ꯄꯣꯛꯄ ꯂꯩꯅꯥ ꯄꯣꯛꯄ ꯀꯣ ꯃꯁꯤ ꯑꯩꯇ ꯅꯠꯇꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯐꯥꯎ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯉꯦꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨ ꯑꯩ ꯅꯥꯝ ꯁꯣꯟꯕꯝꯅꯤ ꯍꯥꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯐꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯁꯤꯅ ꯇꯥꯟꯈꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯣ ꯑꯩ ꯑꯣꯠꯇꯅ ꯅꯩꯅ ꯁꯤꯍꯩꯗꯕ ꯂꯩꯇꯦ ꯐꯝꯗ ꯇꯥꯍꯩꯗꯕ ꯂꯩꯇꯦ ꯀꯣ ꯑꯃꯥꯡ ꯑꯁꯣꯏꯗ ꯇꯥꯍꯩꯗꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯕ ꯌꯥꯏ ꯅꯨꯡꯉꯥꯏꯇꯦꯗ ꯅꯥꯝ ꯁꯣꯟꯕ ꯑꯍꯟꯗꯣ ꯑꯣꯖꯥꯗꯣ ꯏꯁꯩ ꯁꯛꯄꯗꯣ ꯄꯨꯡ ꯌꯩꯕꯗꯣ ꯑꯣꯟꯊꯣꯛ ꯋꯥꯅ ꯂꯦꯜꯂꯦ ꯃꯥꯏ ꯐꯝꯗ ꯇꯥꯗꯅ ꯀꯔꯤꯅꯣ ꯃꯥ ꯅꯥꯝ ꯁꯣꯟꯕꯗ ꯁꯣꯏꯗꯅ ꯑꯀꯥꯏ ꯑꯁꯣꯏ ꯌꯥꯎꯔꯝꯕꯅꯦꯅ ꯃꯁꯤꯒ ꯁꯦꯟꯁ ꯄꯨꯈꯤꯕꯁꯨ ꯌꯥꯏ ꯌꯦꯁ ꯄꯨꯐꯝꯁꯨ ꯊꯣꯛꯏ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕꯒꯤ ꯔꯤꯛꯁ ꯌꯥꯝ ꯆꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯏꯁꯩ ꯁꯛꯄꯅ ꯀꯥꯏꯔꯕ ꯇꯥꯔꯤꯕ ꯚꯛꯇ ꯕꯩꯁꯅꯨꯁꯨ ꯑꯄꯔꯥꯙ ꯆꯪꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯈꯪꯖꯗꯦ ꯑꯣꯖꯥ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯗ ꯕ꯭ꯔꯍꯃꯍꯥꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯥꯔꯗ ꯔꯤꯁꯤꯁꯤꯅ ꯀꯩꯂꯥꯁꯇ ꯃꯍꯥꯗꯦꯕ ꯃꯐꯝ ꯏꯁꯩ ꯇꯝ ꯏꯁꯩꯁꯤ ꯇꯝꯕꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯁꯤꯡꯍꯥꯔ ꯂꯥꯏꯛ ꯇꯧꯕꯤꯀꯣ ꯂꯥꯏꯛ ꯇꯧꯕꯤꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯥꯁꯤ ꯏꯁꯩ ꯁꯛꯄ ꯇꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯅꯥꯔꯥꯃꯨꯟꯁꯤ ꯍꯔꯥꯎꯗꯅ ꯃꯥꯁꯤ ꯇꯦꯡꯒꯤ ꯄꯥꯈꯣꯟ ꯇꯧꯔꯒ ꯕꯤꯅꯥ ꯄꯥꯏꯔꯅ ꯑꯊꯦꯡꯒꯥ ꯃꯇꯝꯗ ꯃꯁꯤꯒ ꯏꯁꯩꯁꯦ ꯔꯥꯒꯅꯤꯁꯤ ꯃꯥꯅ ꯁꯛ ꯈꯣꯠꯇꯅ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯃꯥꯅ ꯁꯔꯒꯁꯤꯒ ꯃꯥꯂꯪꯁꯤꯒ ꯅꯥꯝꯁꯤ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯥꯛꯄꯁꯤꯒ ꯃꯍꯥꯛꯇꯤ ꯉꯁꯥꯏꯒꯤ ꯔꯥꯒꯤꯅꯤꯁꯤ ꯀꯥꯏꯔꯛꯄ ꯃꯇꯝꯁꯤ ꯗꯦꯕꯣ ꯂꯥꯏ ꯑꯅꯤꯈꯛꯅ ꯇꯥꯕ ꯃꯇꯝꯁꯤꯒ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯂꯥꯏ ꯑꯅꯤꯁꯦ ꯃꯁꯥꯁꯦ ꯐꯤꯕꯝ ꯁꯣꯟꯅꯥꯏꯕ ꯍꯧꯔꯛꯄ ꯐꯤꯕꯝ ꯀꯥꯏꯔꯛꯄ ꯃꯁꯥꯁꯦ ꯑꯪꯒ ꯚꯪꯒ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯄꯩꯕ ꯃꯉꯛ ꯄꯩꯕ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯐꯤꯕꯝ ꯆꯥꯔꯛꯇꯕꯁꯤꯒ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯅꯥꯔꯗꯒ ꯌꯧꯔꯛꯄ ꯃꯇꯝꯁꯤꯒ ꯅꯨꯡꯛꯑꯦꯕ ꯂꯥꯏ ꯃꯆꯥꯅꯤꯁꯤꯅ ꯂꯥꯏ ꯗꯦꯕꯣꯅꯤꯁꯤꯅ ꯅꯥꯔꯗ ꯁꯥꯎꯔꯦꯕ ꯂꯥꯏ ꯗꯦꯕ ꯑꯅꯤ ꯅꯥꯔꯗ ꯔꯤꯁꯤ ꯑꯩꯅ ꯏꯁꯩ ꯁꯛꯑꯒ ꯅꯣꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅ ꯅꯣꯛꯇꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯣ ꯁꯥꯞ ꯐꯪꯒꯦꯔꯥ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯂꯥꯏ ꯑꯅꯤꯁꯤꯅ ꯃꯈꯨꯠ ꯖꯨꯇꯣꯛ ꯈꯨꯔꯨꯝꯕ ꯃꯨꯅꯤꯗꯦꯕ ꯒꯨꯔꯨꯗꯦꯕ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯁꯥꯞ ꯄꯤꯕꯤꯒꯅꯨ ꯒꯨꯔꯨꯗꯦꯕꯒꯤ ꯏꯁꯩ ꯑꯗꯣ ꯃꯌꯥꯝ ꯐꯣꯟ ꯇꯧꯔꯛꯑꯦꯀꯣ ꯑꯩ ꯊꯣꯛꯂꯕ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯈꯤꯇꯪ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯅꯕꯅꯤ ꯃꯇꯝꯁꯤꯒ ꯂꯥꯏ ꯑꯅꯤꯁꯤꯅ ꯒꯨꯔꯨꯗꯦꯕ
ꯑꯩꯈꯣꯏ ꯒꯨꯔꯨꯗꯦꯕꯅ ꯁꯛꯄ ꯏꯁꯩ ꯔꯥꯒ ꯔꯥꯒꯅꯤꯗꯣ ꯅꯣꯛꯅꯕ ꯅꯠꯇꯦ ꯒꯨꯔꯨꯗꯦꯕꯅ ꯁꯛꯏꯕ ꯏꯁꯩ ꯔꯥꯒ ꯔꯥꯒꯅꯤ ꯁꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯀꯝ ꯃꯥꯟꯅ ꯅꯥꯝꯁꯦ ꯐꯖꯅ ꯔꯥꯒ ꯔꯥꯒꯅꯤꯁꯦ ꯍꯧꯗꯅ ꯃꯥꯅ ꯁꯛꯄꯁꯤꯒ ꯉꯁꯥꯏ ꯂꯥꯏ ꯗꯦꯕ ꯑꯅꯤꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯥꯔꯗ ꯔꯤꯁꯤꯅ ꯁꯥꯄꯟꯗ ꯇꯧꯔꯝꯃꯤ ꯍꯥꯏꯔꯦꯕꯀꯣ ꯉꯁꯤꯗꯒꯤ ꯍꯧꯔꯗꯅ ꯍꯌꯦꯡ ꯀꯂꯤ ꯀꯂꯣ ꯑꯣꯏꯕ ꯗꯨꯛ ꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯚꯛꯇ ꯕꯤꯁꯅꯨ ꯅꯥꯝ ꯁꯣꯟꯕ ꯃꯇꯝꯗ ꯔꯥꯒ ꯔꯥꯒꯅꯤ ꯀꯥꯏꯗꯅ ꯑꯪꯒ ꯚꯪꯒ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯁꯥꯗꯣ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯄꯣꯛꯇꯁꯨ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯍꯥꯛ ꯃꯤꯑꯣꯏ ꯄꯣꯛꯅ ꯄꯣꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯗꯨꯒꯤ ꯄꯥꯞꯇꯣ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯅ ꯔꯥꯒ ꯑꯍꯩꯇ ꯌꯥꯏꯗꯅ ꯅꯥꯗ ꯃꯣꯏ ꯅꯥꯗ ꯔꯤꯁꯤꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯅꯥꯝ ꯁꯣꯟꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯁꯨꯗꯨ ꯉꯥꯏꯔꯦ ꯃꯤꯁꯨꯗꯨ ꯉꯥꯏꯔꯦ ꯈꯤꯇꯪ ꯍꯩꯔꯛꯄꯒ ꯃꯥꯕꯨ ꯇꯝꯖꯔꯤꯕ ꯒꯨꯔꯨꯗꯦꯕ ꯄꯨꯡ ꯑꯣꯏꯒꯦꯔꯥ ꯏꯁꯩ ꯑꯣꯏꯒꯦꯔꯥ ꯃꯣꯏꯕꯨꯡ ꯈꯔ ꯍꯩꯔꯛꯄꯗ ꯃꯥꯁꯨ ꯍꯦꯛꯇ ꯅꯥꯏꯇꯣꯝ ꯁꯛꯅꯤꯡꯉꯛꯄ ꯅꯥꯏꯇꯣꯝ ꯌꯩꯅꯤꯡꯉꯛꯄ ꯅꯥꯏꯇꯣꯝ ꯃꯣꯏꯕꯨꯡ ꯈꯣꯡꯅꯤꯡꯉꯛꯄ ꯅꯥꯏꯇꯣꯝ ꯋꯥꯔꯤ ꯂꯤꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯃꯁꯤ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯕ ꯑꯃꯨꯛ ꯏꯙꯧ ꯑꯃ ꯄꯤꯕꯤꯔꯤꯕ ꯌꯥꯔꯦ ꯅꯪ ꯁꯛꯑꯣ ꯍꯥꯏꯗꯅ ꯃꯁꯤ ꯌꯥꯝꯅ ꯑꯂꯥꯟꯕꯅꯤ ꯑꯗꯨ ꯒꯨꯔꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯒꯨरुꯒꯤ ꯃꯃꯥꯡ ꯊꯥꯅ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯆꯤꯡꯉ ꯅꯥꯝ ꯁꯣꯟꯕ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯁꯣꯟꯒꯅꯤ ꯁꯛꯀꯅꯤ ꯀꯩꯒꯨꯝꯕ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯕꯗ ꯒꯨरुꯒꯤ ꯒꯥꯏꯗ ꯑꯃ ꯐꯪꯉꯒ ꯒꯨꯔु ꯑꯁꯤ ꯌꯥꯝ ꯂꯨꯏꯀꯣ ꯃꯇꯝꯗꯨ ꯒꯨरुꯅ ꯈꯤꯇꯪ ꯃꯄꯣꯝ ꯁꯦꯞꯈ꯭ꯔꯕꯗꯅꯦ ꯃꯥ ꯀꯩꯗꯧ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯔꯣꯏ ꯍꯣꯏ ꯃꯥ ꯅꯥꯝ ꯁꯣꯟꯈꯤꯅꯤꯀꯣ ꯑꯗꯨ ꯃꯥ ꯃꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯃꯣꯏ ꯑꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯑꯣꯖꯥꯔꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯑꯣꯖꯥꯁꯨ ꯅꯠꯆꯗꯦ ꯑꯩꯁꯨ ꯍꯩꯇ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯒꯤ ꯃꯃꯥꯡꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯀꯦꯒꯦꯅ ꯌꯨꯝꯕꯤ ꯑꯣꯏꯕꯅꯤꯀꯣ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯂꯩꯁꯜꯂꯛꯇꯕꯗꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯨꯠꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯥꯝ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯣꯟꯖꯕꯅꯤ ꯍꯩꯇꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥꯝ ꯁꯣꯟꯕ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏ ꯑꯁꯦ ꯑꯉꯥꯡ ꯑꯩꯈꯣꯏꯁꯦ ब्राह्मण वैष्णव वैष्णवी भक्ति प्रेम मर्यादा व्यवहारसे ꯌꯥꯝꯅ ꯈꯪꯅ ꯆꯠꯄ ꯌꯥꯏꯀꯣ ꯉꯁꯤ ꯚꯥꯃꯣꯟ ꯑꯗꯣ ꯑꯩꯒꯤ ꯏꯈꯥ ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯑꯗꯨꯕꯨ ꯕ꯭ꯔꯥꯍ꯭ꯃꯣꯟꯃꯛꯇ ꯑꯩꯅ ꯍꯜꯂꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯃꯤꯡ ꯄꯜꯂꯒ ꯀꯧꯕꯁꯤꯁꯨ ꯑꯄꯔꯥꯙ ꯑꯣꯏ ꯀꯣ ꯃꯔꯝꯗꯤ ꯑꯩꯒ ꯃꯆꯥꯕꯨ ꯍꯥꯏꯔꯕꯁꯨ ꯑꯩꯒ ꯊꯥꯀꯨꯔꯕꯨ ꯍꯥꯏꯔꯁꯨ ꯃꯥꯡꯉꯗꯤ ꯑꯩꯈꯣꯏꯅ ꯃꯤꯡꯐꯥꯡ ꯀꯧꯋꯦꯕ ꯇꯥꯗ ꯃꯥꯃ ꯍꯥꯏꯅ ꯀꯧꯔꯛꯀꯅꯦꯕ ꯈꯨꯔꯥꯕ ꯍꯥꯏꯁꯨ ꯏꯌꯥꯝꯕꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯕꯨ ꯕ꯭ꯔꯥꯍ꯭ꯃꯣꯟꯃꯛꯇꯒꯤ ꯃꯥꯒꯤ ꯕꯦꯕꯍꯥꯔꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯏ ꯅꯤꯡꯊꯦꯝ ꯃꯆꯥ ꯎꯔꯒꯁꯨ ꯁꯅꯨꯈꯥꯕꯨ ꯍꯥꯏꯔꯁꯨ ꯑꯩꯒꯥꯕꯨ ꯍꯥꯏꯔꯁꯨ ꯄꯥꯛꯗꯥꯍꯨꯡꯕꯨ ꯍꯥꯏꯔꯁꯨ ꯚꯛꯇꯤ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯥꯝ ꯁꯣꯟꯕꯗꯤ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯃꯔꯖꯗꯥ ꯃꯊꯧ ꯇꯥꯏ ꯑꯩ ꯌꯥꯝꯅ ꯍꯩꯔꯦ ꯑꯩ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯣꯖꯥ ꯑꯣꯏꯔꯦꯅ ꯍꯦꯛꯇ ꯃꯤꯅ ꯅꯨꯡꯁꯤꯒꯗꯧ ꯅꯠꯇꯦꯀꯣ ꯕꯦꯕꯍꯥꯔ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯃꯔꯖꯗꯥ ꯃꯁꯤ ꯌꯥꯝꯅ ꯈꯪꯕ ꯌꯥꯏ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯑꯩ ꯏꯁꯩ ꯁꯛꯄꯝꯅꯤ ꯑꯩ ꯄꯨꯡꯖꯩꯕꯟ ꯍꯥꯏꯅ ꯍꯥꯏꯒꯠꯄ ꯌꯥꯗꯦ ꯅꯥꯝ ꯁꯣꯟꯕꯗ ꯑꯍꯪꯀꯥꯔ ꯍꯥꯏꯕ ꯌꯥꯗꯦ ꯑꯍꯪꯀꯥꯔ ꯍꯥꯏꯕꯁꯤꯅꯅꯤ ꯑꯍꯪꯀꯥꯔ ꯀꯥꯕꯗꯅꯤꯀꯣ ꯍꯟꯗꯛ ꯇꯤꯔꯇꯥ ꯖꯨꯛꯇ ꯔꯘꯨꯃꯅꯤ ꯁꯤ ꯔꯥꯃꯆꯟꯗ꯭ꯔ ꯄ꯭ꯔꯚꯨꯅ ꯔꯥꯕꯣꯟ ꯎদ্ꯙꯥꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨꯕꯨ ꯔꯥꯕꯣꯟꯗꯣ ꯑꯍꯪ ꯑꯣꯏꯔꯁꯨꯅꯦ ꯃꯥꯒꯤ ꯕꯩꯁꯅꯨ ꯑꯃꯅꯤ ꯃꯥꯒꯤ ꯚꯛꯇꯅꯤ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤꯑꯕ ꯑꯩꯈꯣꯏꯅꯗꯤ ꯀꯅꯥꯒꯤ ꯚꯛꯇ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯑꯄꯔꯥꯙ ꯇꯧꯔꯒ ꯀꯅꯥ ꯂꯥꯟꯕꯤꯒꯗꯣꯏꯅꯣ ꯏꯁꯣꯔꯅ ꯍꯪꯒꯅ ꯑꯩꯈꯣꯏꯕꯨ ꯀꯩꯅꯣ ꯂꯥꯛꯅꯒꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯕꯦꯕꯍꯥꯔꯁꯤ ꯌꯥꯝ ꯈꯪꯅ ꯆꯠꯄ ꯇꯥꯏ ꯚꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯦꯛꯇ ꯂꯦꯞꯄꯒ ꯎꯅꯔꯒ ꯑꯦꯒꯥ ꯖꯩ ꯍꯥꯏꯔꯒ ꯃꯁꯤ ꯚꯛꯇꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯛꯁꯤ ꯈꯥꯛꯁꯤ ꯕꯦꯕꯍꯥꯔ ꯋꯥꯍꯩ ꯋꯥꯉꯥꯡ ꯌꯥꯝꯅ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯣꯖꯥ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯁꯤꯠ ꯊꯑꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯆꯥ ꯑꯃ ꯊꯛꯄ ꯋꯥ ꯍꯩ ꯑꯃ ꯆꯥꯕ ꯃꯁꯤ ꯇꯧꯐꯗꯦ ꯑꯣꯖꯥꯕꯨ ꯀꯤꯅ ꯆꯠꯄ ꯇꯥꯏ ꯑꯣꯖꯥ ꯍꯥꯏꯕ ꯑꯣꯖꯥꯁꯤꯗꯤꯅꯦ ꯁꯤꯅ ꯐꯨꯁꯨ ꯐꯨꯅꯤ ꯊꯤꯅꯁꯨ ꯉꯥꯡꯒꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯍꯥꯏꯕ ꯑꯣꯖꯥꯁꯤꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯁꯦꯕꯣꯛꯀꯤ ꯀꯌꯥꯃꯨꯛ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯀꯣ ꯃꯥꯒꯤ ꯄꯣꯛꯏ ꯃꯆꯥꯗꯣ ꯃꯗꯨꯒ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯍꯩꯅꯤꯡꯕꯒꯤ ꯃꯔꯝꯁꯤꯅꯅꯦ ꯊꯥꯖꯤꯜꯂꯛꯇꯕꯗ ꯐꯨꯔꯛꯀꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯋꯥꯉꯥꯡ ꯉꯥꯡꯉꯛꯀꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯥ
nama ikaidra haiba mayam haibachi akoina sau phade kari marang na ngangai se akoibu hayeng na ngangai ba akoibu mi mangda imana ba changa tawda mai papa ngamna bai tamakta akoibu takpi ba tambi ba haitare ado ichna mayam ai thogen tawre no mu chu thare tawri se wa ai lambel na ka phata banina ai gawda gari thamme aduna ai koi ichna mayam brahmon ma oyo taragana brahmon gi tohum thopa puja gi pujiti भागवत पाठ तौबा गीता पाठ तौबा श्राद्ध कर्म सोनबा मसे ब्राह्मण की तौददबा माके लूरबा कबा अमनिको खेतियो अखोइना इसे सकबा पुंजैबा वारी लेबा मगुं खोंबा माइबा साबा माइबी साबा मसिना खेतियो अखोइगी तौबम थोपा इथौदांगनेना हाइजनिंग अदुगा इचनाव मे अखोई सुम हाइते तना नाम थों चलपसिगा कनागुम्बा इमाइ बेंसिना ngangamsu tai sei saga pungjeraga puk thangado nate mi do nate lairik mangani ka haiba su jawre masio lana lobigano aina khogi te masing chi sing ndun singda haijaning budi ko mi ba se haidi government school gi chhatra mana disi o hidebalaiti government school gi jamana college की lecturer ओहिदबलेके साइंटिस्ट ओहिदबलेके को आइगी चा इंग्लिश तम हलगता मा ऑफिसर ओहिदनते सिनाव मया अदुबो साइ सादा लेरे नत्रो सिनाव मया अदु मीमो ओइगाना खंबा ताइ ताइ बान सिगे इंजीनियर नते को रिसो ड्राइवर ना मचा इंजीनियर डॉक्टर तमहले मै बिल्डिंग साइ मीमो ओइना हाय बतारगदि को सिनाव मया मा ऑफिसर सो ओरसनो अखोई मिट नै खोंना मैम उनरे को आर्मी दा चही कया मा थबक तौरगा ऑफिसर नोला मै सांगम दो मैम ले अदु म्यूइ बाइसे आई ऑफिसर ने हेता जुम सादु नते आई ना का खुंदुनते मी दे लोइना ले मसे पुना मसे को रिसो ड्राइवर ने ऑटो ड्राइवर ने का थौइ देबो तौबिरुनु स्राव मैम को मचा मसु लाइक हाई फाई को मैम जाउनरिनि असिनि स्राव मैम अदो असिगे आइगी एलबी चैनल सिबु येंगिरिबा इचनाव मैम पुनोपु चांदम मंगोल सिंगा सेसकपा आइगी चैनल मिंगना मंगोल नता हाइना अदो मैमना सपोर्ट तौबियो को मैमना शेयर तौबियो हाइजनिंगी अदुगा अरोइबदाइना हाइजनिंगबदी आई मसे आइगी चैनल लोना खुदिंगी आई मैमना हाइजै आई चैनल से मैमना सपोर्ट तौबु मियंग ताबियो लोइना आइना हंजरिबा kasar iramdam hak mara haiba khuna sida aina matam sina damna fiam charaktaba condition ama lakodagi aina mami samchalalaba kogi nat sankitan ko rajasi bhaga chandra hantagi thambiramba ikona mahaku inthona na khanjariba adumurba ma hatagi chanarapa kogi nat sankitona sibu jukhatsi ko oja kai de seino yaks ai kasar gwaldudani ko अदो मयामना सपोर्ट तौबियो हजु क्लास चथजरी को इसई पुंग छात्र सिंह पुंग गेबा इसई सकपा मुगुं पोंबा मयामा अयोजि क्लास चथजरी मयामसु थवाइ जावबा अंगांग सिंह लेबा तागदि एक्समेन अहलमन लेबा तारगसु चंगबिरो लापिरो आई एमिशन लौजरी आइना मतम पुनमुक्ता लेंबिरकु आइना खौराना ngaijari आइना ओजासिंग थमजरिबा ओजासिंगना अखंगसिंगो मियामदा तकजगे तमजगे अखोगी इनाट असिबु अखोगी न संगीतन सिबु जोगछि हाइबा कोम थमजगे ओजा हरे कृष्ण ओजा चारानी होय 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 अदुके स्नाव म्याम आइसु लोसनब तोरगे म्याम लाइक तौबियो नोंग जुबसिना आइसुम फम लेबनि को स्नाव म्याम अदो मतम पुनमक्ता को नादब जेक्तबा सोगी नाम सोम फंगजबा अदुगा स्नाव म्याम मतम पुनमक्ता धर्म काउनु अदुगदी ओ धर्म तपिगनु मिगी मरन पामगनु मिगी पैसा रुपा मते खंबिगनु को ओजांग सि सै क्लास ले नत्र ले थेमले पुंग अमा खायदा लापिरो आइसु इसै लोबगा हलकनी को म्याम सपोर्ट तबिउ आइगी चैनल असि को अखोइना संकितन सु जोखछि सिना म्याम अदर अंगांग सिंग लाइरिक सु तमगनी ना संकेतन तंगनी को
ꯃꯔꯝꯁꯨ ꯃꯣꯛꯄꯅꯤ ꯏꯁꯥꯒꯤ ꯀꯜꯆꯔꯁꯨ ꯉꯥꯛꯇꯕ ꯖꯥꯇꯤ ꯑꯗꯣ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯖꯥꯇꯤ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕ ꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯪꯀꯤꯔꯇꯅꯁꯦ ꯌꯣꯛꯈꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯁꯥꯝꯖꯜꯂꯛꯂꯤꯕꯁꯦ ꯉꯥꯜꯍꯟꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯉꯁꯤꯒꯤ LBꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯒꯦ LB ꯊꯥꯒꯦꯅ ꯊꯥꯖꯕ ꯅꯠꯇꯦꯗ ꯅꯣꯡ ꯄꯤꯇꯤ ꯆꯨꯔꯛꯄꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯑꯩꯅ ꯅꯦꯠ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯥꯏꯅ ꯊꯥꯕꯅꯦꯕ ꯑꯗꯨꯒ ꯅꯦꯠꯁꯦ ꯌꯥꯊꯣꯛꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡꯁꯨ ꯄꯤꯇꯤ ꯄꯤꯇꯤ ꯈꯤꯛꯏ ꯑꯩ ꯐꯨꯔꯤꯠꯇ ꯄꯨꯔꯛꯑꯣ ꯑꯁ ꯅꯣꯡꯁꯨ ꯑꯝꯇ ꯄꯤꯑꯗꯨꯗꯤ ꯑꯩ ꯕꯦꯛ ꯄꯨꯊꯣꯛꯇ꯭ꯔꯤ ꯃꯥꯜꯂꯦ Kan berarti alang gitu. Side bag. ꯅꯣꯡꯁꯦ ꯇꯟꯈ꯭ꯔꯦꯕ ꯆꯠꯂꯝꯗꯥꯏ ꯉꯥꯛꯇꯪꯁꯤꯒ ꯒꯥꯔꯤ ꯆꯥꯕꯤꯗꯤ कृष्ण गोविंद ꯇꯟꯈ꯭ꯔꯦꯕ ꯅꯣꯡꯁꯦ ꯁꯝ ꯐꯒꯠꯂꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯟꯖꯥ ꯐꯪꯉꯗꯤ ꯍꯣꯔꯦꯟ ꯁꯟꯗꯥ ꯅꯨꯡꯊꯪꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥ ꯊꯛꯅꯔꯦꯀꯣ ꯑꯌꯨꯛꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡꯁꯨ ꯄꯤꯇꯤ ꯄꯤꯇꯤ ꯆꯨꯔꯤ ꯀꯁꯥꯔ ꯃꯥꯁꯄꯔꯥ ꯐꯥꯎꯗ꯭ꯔꯗꯤ ꯒꯥꯔꯤ ꯃꯆꯥ ꯆꯠꯂꯅꯤ ꯑꯗꯨꯒꯗꯤ ꯏꯌꯥꯝꯕ ꯔꯅꯕꯤ ꯏꯁꯩ ꯁꯛꯄ ꯃꯥꯏ ꯀꯥꯔꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ